mayam punamukpu taram noksari handaki video simadi film production house ki maikidagi yamna toina copyright claim lakpana maram oiduna yamna bera kabo oire aduga hanjin video se upload tawjare masigi damak mayam da ngakpiu haijari handa muk thagatsari ba ani suba saruk ki video sidadi video clip yamna sizin nazararoi ayambana image ngaktanam hutsinjarage masigi damak ta su mayam da ngakpiu haijari phare mayam ay hujek ani suba saruk ki video sigi amu wari li ba hujarage aina haibada soikibalan ki mamadi si daw yaw matamna mayam da ngakpiu haibu apam thamjari Nakalamadana, Justice Society ki team members singasna, Ted Adam Gawadi Shana Nabagi the Sangsilagi. Matang is the am knowing Basinamana, at Thomas Master had been passed Nakarigum Sadan lady. Mistake Dr. Fiana sounding Matagi, Manasari Basapor Simangan Kre. Hosik Hawkman Hari, economic homes the Lagivasi, Santi on a Wadi Shana Nabagi the Mag, Madi, Nasana Nasabu Serenda, Tonabagi the Matani. Mr. Ted Adam Nahari, ID Santi Supande, Aduga Kaidung the Surrender Sutoro. Dr. Fian Hari, no one the Panglibasaki on a sea powder and on the Kari Peak Rabagi, Suknagi Awaba, Madi China called Pivanatana. Adam Nahari, Nakoina Karisukanga. Hogman Hari, Karikidamak nang problem Kiama Togalibano. I coin a Sukangi, Nanga Sukangi Baduni, Mapam Stananga Silipam Tok de Havsi. Must they Adam Hari, Mapam Stelipam Tok to the Ainate, Nakoi. I Bohayo Hargadi, Nakoising a sea, Koi Kanda Haribalam Tadok to Yamatun Satro. Hosing home and Amu Hari, hoist to me a Koichek the Valera. The Wuta Nang boy Kogi Bandio and a part of Bugani. Dead Adam Suyama Tosha and Hari, Madugi Mahuta Nangi Masado and a Katarpati Kamdoba. Must take a Hogman Shokali. Adu Hari, Natik Lerabadinang Haripataka Mutan Tauragi Amulao. Masdagi Makoini Siam Muni and Aduna Pai down the Vigitorle. Adu Adriana Marak Tatun Hari, Nakona Mapams the Kanasina of the Wigan. Asuna Hinin Kola Malali, Mapams the Kola Livasi, Magi Masanopa Emoni. Jose Emonasi Magi Yungi Casinam the Lotun Lady. Mang Hari, Ima, I see Yum Halakamatamda, Uncle Ismail Doko Yum the Ledam. Asuna Harpade Adriana Sisungatun Hari, Ismail di Sikrabani, Matokaram Mahanga Laliban. Adu Emon Hari, Mahak Siramdre, Mahakti Apamin Alamdre, Masu Intergangi Moramne, Mana Uncle Karim Bunum Captain Hatokri. Aduga in one day Hosik Lupasimun Navagi Yamakanatari, Aduna Hosik building a sea casinum of the Lotun Lady. Nakalamadana Intergangi Lamiki Amana, Amon Bokochi Tidron building a simapum Kudimak sector. Jose Adriana Adam Donson Hari, Igi Chanupado Kudum Tiu the Dagadoi. Intergangi Lamissing a Mabu Pagat of Gitanari, Babunta can be Harry. Adu Dr. Pen Hari, a coin of Pamli was singing in a Sanupaki Wapamadunate, Nanga Pike Rivers Havaki Hupado Equa the Sinner Uhari. Adu Adriana, Adam de Onsin Hari, Nanga say hero Mosunate Hazere. The Wuta Nanga si Minusi Kanga was Hasunati. Mamang the Sunang Naibu can be given. Madunatak with the Nangi Tamu the Su Minusi Audi Habedo in a Kangi. Maramasina Igi Sado or Pam the Tagadori, Nangamukta can be Hari. Mustiki Panta than Ted Adamasima Pam Sticky Pie in Satre. Aduganakalamadana, Emon Namagi sketch at Sitongduna, Intergangi Land missing sticking and talk Navayamakan Honari. Smile Haribun pass Namakutan with Paiduna, Emon Bupanga Navayamakan Tiri. Manasum Lakum the Emon Simano Tokre, Mustaki Land missing Samabu Pan of Gidamakayam Kanata. Jose Emona, Magi Hissing the Patricia Sinaduna, Land missing sticking and talk to the Siena of Honari. Smile loudun Hari Angano Hatkanu, Mabu Hing the Papa Pami Haiduna. Emona Mapamutagima Pamadayam, Hissing the Song Shongduna, building Sigimakayo Shirley. Tanjas the building Situgaratuna, Intergang Land missing the Pivang of Babai Matujali, Adumahapu Pakre. Jose bike is the Mabu Hapsilakamatak the Pike the dead Adam the Pyra Kamakuibunga Idun Lemle. Adumana Anganga the Hosing Tadu Haidun. Mustaki Intergang Land miss the Mahapu Makal Tadakre. Adumona Makata Pitak Matam the Yamatuna, dead Adam the Mabu Okre. Asum the Opus the Emonasiam Harauser. Matunda Land missing is Puna Vigitamata, dead Adamasima Pumstick Biden Satre. Emona Naitomo in a late on a lady, Smile Haribun Pass Sanction to Mangon and Winam to Pakre. Among the beggars the sector of Matam the D, beggars in the Lup Yaramdre, Manhang Il Hupa to Kadai the Lake Rabon. Do Emon Haido Hebayadre, Mustaki Smile na Emonbo, Makogi Python Sapang by is Manung Hapsin the Purga Satre. Nakalamadana Edamna, Intergangilan missing si Puta than a lady. Mani and Trokumatamda, Amon Beggars Makata on Labasuri, Mustaki Mana Sukangle, Amon Bo Intergangi music in a park habits. Mustaki Python Sapang by sing a Simanatana Hore. Masing Yam the Pai by sing Simarata, Amon Nakarama the Yarum with the Habasida, dead Adam Sukangam Kangamde. Mustaki Tanatana Duna, Python Saliva by sing Su Park check to Hore. Jose Emona, Manapai Ponis the Mamma Cortore. Adugai, Ibu Makogi Python set by Gam Gibanum the Tamkre, Mr. Mamana Karamaki bike no hiding Hangley. Adu Makoina, Karamba bike the Yakuban Habis the Amatakanadri. Dead Adamna bike sing Super Padon Seyangi. Aduman part of a bike sing Simanunda, Emonasi Autumdre. Nakalamadana, Justice Society, specific Electron Intergangi bike sing Sitadami. Adu specific Simanung the Hawkman Supai Tortuna. Emon Butibi Tabak is the Mating Pang Biauri. Adumana Tori Batabak is the Adam Namasing the Tabaliti. Hawkman apparently provides with Adam Noina Tongsinkre. Adu
बाइक से फकाइदुना एमोन यावब्रा हाइदुना चेक तौरी होगमेना हाइरी नंगना तौरिबदुबु करिनो मसिदा एदामना खुमलाई अइना तौरिबसे आंगांग थेरिबनी अदुबु होगमेना हाइरी नंगना तौरिबदुदि मियोय क्यामगी थवाई लौबनी मदुदि मतेंग पांगबा नते हाइरी असुमना हाइरिंग इंटरगेंगी लानमी मना मांगोना नंगै कन्ना कापसिली मसिदगी बाइक असि माना मखादा काउथरमले अदुबु इंटरगेंगी लानमी सिदि होगमेना हाइरिबु नुपासना कलहौरे अदुगा नाकलमदना स्पेसिफिसिगी मनुंगदा तोंगलिबा साइक्लोन अमदि एटॉम स्माशर अनिना लानसिदि यावरनबगिदमक्ता पावलाकपदगी मखोय सु चोंगथनबगिदमक्ता सेम सादुना लेखरे यामना वांगबा मफमसि उबदा एटॉम स्माशर असि कीबदु लोइखरे मसिदगी माना चोंगथरोइदबगी तौरई अदुबु साइक्लोन माबु इंथरकले माना तारकपा मतमदि मागे हक्सांग से असुम असुम चावबा हेंगलले अदुगा लंबी मयाइसदा फमजिनदुना लागिबा गारिसिंग असि माना लोइन थत्तुन थमलमी अदुगा नाकलमदना साइक्लोन हाइबि नुपीसना मागे नुंगसितपु कंट्रोल तौबगी पावर सिसिनदुना मफमसदा उफुल वाइफुलगी नोंगले नुसित अमा थोहले मसिदगी इंटरगेंगी पाइबि यारिबो बाइक असि इंजिन फेल ओहले एटॉम स्माशरना बाइक अमा फागे तौई अदुबु नंगहुदे तंजासिदा टेट एदमना पाइसलकपदा मागी खुद असिदा थेंगे तौई मसिदा एटॉम स्माशरना हाइरई खरा खरा सेक्शन पाइबियु नत्रबदे अई खुद तोइना हक्सिलबदि शोकनी हाइदु असुमना हाइरगा मागी खुद असि थांगलक मतमददि मनिंगलोमदा पाइदुना लाक्लिबो होकमेन तोइना फुजिनबदगी महक मखादा तारमी मसिदगी माना अइगी मास्क असिना मरम ओइदुना अदोम लाक्पा खंगौद्रे मसिगी दमक्ता ngapiu हाइना फोंदोलमी अदुबु होकमेनदि मांगोंदा यामना साउजिलमी एमोन तोंगलिबा बाइक असि मखोइना गाड़ी मगी मनुंगदा थौजिनदुना लोलहौरबदि हारि वफम असि मफमसदा तुंगिनरिबो सुपर हीरो सिंगसना अमता खंगबा नते हौजिक टेट एदमना यामना यांगना थौरिबो बाइक अनि तानदुना लाली बाइक अनि सिग मनुंगदगी अमदि फाखरे अदुगा एमोन यावबरा हाइदुना चेक तौबदा यावरमद्रे मसिदगी बाइक असि थौरमिबो लानमी असि माना मथक्ता लंखलबा मतुंगदा बाइक असि थोमकाइदुना हालमी मतुंगदा अरोइबोइना थौरिबो बाइक असि तानखरे नाकलमदना डॉक्टर फेटना एड्रियाना की युम मसिद संगसिलगले माना संगसिलक मतंदा ngasai स्माइल न नोंगैना कापतुना थमलंबा करी मसि सोक्तुना लेबसि उरे होजि करी मसि सिद्रि महाक अवासाइना खांगदुना लेरि डॉक्टर फेटना संगसिलक तमांगना हाइरि नंग कनानो हाइदरा मसिद डॉक्टर फेटना अइगी मिंग डॉक्टर फेट कौई हाइरकपदा करीमना खलिबना डॉक्टर ओइरबोइ निंखितुना हाइरई फरेदा डॉक्टर न योबिरकपा अइबो मुता कनबियु हाइरई मसिद डॉक्टर फेटना हाइरई अइदि मी लायंग नबकिदमक्ता लेबा डॉक्टर अदु नते मतंग सिगी सिन सि फिल्म सि येंगलिबा खोसु याम नोइ होजि डॉक्टर फेटना हाइरई अइदि कनागुम मगी तुंगदा लाकदबसिंग दु लोइना उबा ngami मसि हारमलगा करीमगी हक्सांग द खुना चेक तौदुना हाइरई नंगदी मतौ सुमना सिगदब नते हाइदुना मसिद करीमना अइ मतौ करमना सिगदब न हंगलै डॉक्टर फेटना हाइरई नंगने यारिबु मखै इलेक्ट्रिसिटी दगी लापथोकना लयु हाइदुना अदुबु करीमना ngakतुना हाइरई अइदि इलेक्ट्रिशियन अमनी मतौ करमना इलेक्ट्रिसिटी दगी लापथोकदोरिबन मसि सु याम नोंगिंगबो वाफम अमनी असुमना करीमना पाखतपसि उबदा डॉक्टर फेटना माबु वानथानदुना पोथानख्रे नाकलमदना पाइदुना चलिबो बाइक सि यामना यांगना थौरमी अदुबु मनिंगदगी टेट एदमसु यामना यांगना तानरली मसिदगी माना असुम असुम तानरकपना बाइक सि मनिंगदि यानख्रे होजिक आकाश सि मथकिस मखोय अनि सि लैदुना पाइरकले मतुंगदा लैमाइसदि यैदुना तारमी तबुतबु टेट एदमना मखा थांगलगा चटपनिना बाइक सि पोखाइबा लैते असुम तौरिबगी मरमदि एमोन अदु बाइक सि मनुंगदि यावरमगदरा हाइना सिंगनबदगी असुमना होजिकति बाइक सि लबुक मत तासिले टेट एदमना संगसिलक्तुना बाइक सि हांगदोकनि येंगलु मतमदि बाइक सि मनुंगदा एमोन सि यावरमद्रि मसि उबदम हांगकपद लोइख्रे अदुगा नाकलमदा उलबिबसिना इस्माइल हारिबु नुपादुना एमोन यावबो बाइक अदुदि गाड़ी मगी मनुंगदा लोसिनदुना थममले एदमना साउनमदगी अपाइबो बाइक सु मुथक थांगतुन लंग्रे नाकलमदना एमोन हारि एखोइगी चैंपियन नंगबु हातनबगी दमक्ता लागली हेबसि नंगना सुखंगनिबनी मसदे इस्माइल हारि अइना गाइरिबसि सु महागनि असुमना एमोन यावरबा गाड़ी सि थौदुना मखोइगी पन्थुंगभम यौनबगी दमक्ता चटख्रे नाकलमदना अपाइबो बाइक सि थौदुना लाखिबा इंटरगेंगी लानमी असि मसा हिंगनबगी दमक्ता सेंदरले अदुबु खंगौदना मागी मांगस टेट एदमना थत्ख्रे लानमी असना इबो हापीगनो हारपगा टेट एदमना माबु यामा लापना पाइदुना लंग्रे असुमा लानमी से हेक लंखिबगा मागी मनाक्सदा डॉक्टर फेट सि थोरले अदु मफमसि थोरलिबसिदि डॉक्टर फेट की असेंबा हक्सांग नते मागी ब्रेन पावर अदु खक्तनी डॉक्टर फेन हारि आंगांग अदु फंगलबना हाइदुना एदमना हारि आंगांग अदु दि फंगद्रे तबुतबु बाइक अदु थौदुना चलिबा नुपा अदु तेन फारे नसदगी डॉक्टर फेना नुपा अदु इंगोंदा सिनरउ मागी ब्रेन अदु पारगा आंगांग अदु कदाइदा लेबनो हाइबसे अइना खंगनी हारि अदुबु बाइक थौरम नुपा अदु दि हौजिकता टेट एदमना यामा लामा लंखरबनी मसदगी टेट एदम असि तौफम खंगदना लेरे डॉक्टर फेना सु खंगले नुपा सु मान हातख्रे हाइबसे हौजिक टेट एदमना मान पाइदुना लंखरिबा माइके सोमदा येंगलमी यामा लापमा लेरिबा चिंगी मफमसदा नुपासना पाइदुना सत्खरगे येसिनदुना सिबगी मखोलसि तारे मथंगी सिंतना जस्टिस सोसाइटी की स्पेसिफिक तू लगले शोकतुन लेरिबा करीम हारिबु नुपा असि साइक्लोन अमदे एटॉम स्माशरना मखोइगी टेक्नोलॉजी सिनदुना लायंगनबो होनरी साइक्लोन हाइरी महागसि खुदोंथिनगाई ओइद्रे मा कैसु तौररो हेना फंगदोली नाकलमदना एड्रियाना असि मागी मचानुपाना फंगदबसिदा यामना मथा साना लेरमी माना सुम लेरिंगी थांगनबा कादा डॉक्टर फेट असि लेरमले माना हाइरई ओइरोइदबा कानारोइदबा वाखलदा उंगदुना लेरुम मदुगी सरुपुदी ओइगदबा वाखलोल ओइने खल्लु हाइरई मसिदगी एड्रियाना ना हुगलक्तुना करिगिदमक्ता अदुमना हाइबिरिबनो हाइना हंगले डॉक्टर फेना हाइरई नंगना खलिबा वाखलसि इस्माइल हारिबा नुपा असि नंगना करिगिदमक्ता थाजबा थमनुरिबनो मासि नखोइगी टीम मेंबर नि हाइना खल्लुबनी अदु मादी इंटरगेंगी लुसिंगबम ओइरमले हाइना खल्लगा लेरिबा नत्रा मदु ओइरोइदबा वाफमनी अइखोइना यारिबा मखै सेमदोकपा ngamlaroidaba हौख्रबा वाखल खलोइदबनी मदुगी सरुपुदी अइखोइना सेमदोकपा ngamgadaba वाखल सिंगतमा खनगदबनी मस्तिगी एड्रियाना ना कप्तुना नंगदी तुंगदा थोकलगदबा सिंग उबसु फंगी हाय अदुना अदोमना अइगी चानुपादो मतौ करमना हिंगना फंगदबनो हाइबदो हाइबियु हाइरगले मस्तिगी डॉक्टर फेना हाइरई अइखोइदा थाजबा थमु नंगी नानाउ नुपा करीमसु हिंगनी अदुगा नंगी नचानुपासु अइखोइना कनगनी असुमना हाइनरिंगी नाकलदगी टेट एदमना फक्लांग थुगाइदुना संगसिलगले मस्दा डॉक्टर फेना हाइरई नखोइगी मतमददी थोंग अमता लेतम माले अदुना फक्लांग थुगाइदुना संगलिबो ओइरंगनी हाइरई
ꯃꯁꯤꯗ ꯇꯦꯠ ꯑꯦꯗꯝꯅ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯁꯨ ꯊꯣꯡ ꯂꯩ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯐꯥꯒꯤ ꯇꯧꯕ ꯋꯥꯍꯩꯅꯤ ꯍꯥꯏꯗꯨꯅ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅ ꯀꯞꯇꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯃꯣꯟ ꯀꯝꯗꯧꯈ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯕꯔꯥ ꯍꯪꯂꯛꯏ ꯑꯦꯗꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯣꯛꯃꯦꯟꯅ ꯏꯟꯇꯔꯒꯦꯡꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯐꯥꯗꯨꯅ ꯄꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗ ꯍꯪꯂꯒ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡꯗ ꯍꯣꯛꯃꯦꯟꯅ ꯑꯦꯗꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯛꯅꯕꯁꯤꯡꯕꯨ ꯕꯟꯗꯤ ꯑꯣꯏꯅ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏꯗꯒꯤ ꯍꯪꯕ ꯌꯥꯔꯤꯕꯅꯤ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯐꯨꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯗꯝꯅ ꯑꯦꯗ꯭ꯔꯤꯌꯥꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯟꯇꯔꯒꯦꯡꯒꯤ ꯂꯥꯟꯃꯤ ꯐꯨꯔꯤꯕꯁꯤꯕꯨ ꯃꯥꯅ ꯈꯥꯝꯗꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯦꯛꯅꯕꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯗꯨꯃꯥꯏꯅ ꯐꯨꯕ ꯍꯥꯏꯕꯁꯤ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤ ꯈꯛꯇꯗ ꯚꯥꯞ ꯇꯥꯔꯛꯂꯦ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯨꯕꯒꯤ ꯃꯍꯨꯠꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥ ꯍꯪꯁꯤ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯑꯦꯗꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯣꯛꯃꯦꯟꯅ ꯈꯜꯂꯤꯕꯅ ꯑꯦꯗꯝ ꯑꯁꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕ ꯑꯣꯏꯅꯤꯡꯂꯨꯔꯦ ꯑꯦꯗꯝꯅ ꯏꯟꯇꯔꯒꯦꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯔꯥꯏꯕ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯅꯈꯣꯏꯕꯨ ꯄꯥꯏꯕ ꯍꯩꯕ꯭ꯔꯥꯅꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯃꯤ ꯑꯅꯤꯁꯤꯕꯨ ꯃꯥꯅ ꯌꯥꯟꯗꯨꯅ ꯑꯀꯥꯁꯔꯣꯝꯗ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯣꯛꯃꯦꯟꯅꯁꯨ ꯑꯅꯤꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯗꯝꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯦ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯑꯅꯤꯁꯤꯕꯨ ꯑꯦꯗꯝꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯨꯈꯠꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯦꯃꯣꯟ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯍꯣꯛꯃꯦꯟꯅꯁꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯦ ꯅꯪꯅ ꯃꯤꯑꯣꯏ ꯑꯅꯤꯗꯨꯕꯨ ꯃꯈꯥꯗ ꯊꯥꯗꯕ ꯇꯧꯒꯅꯨ ꯃꯁꯤꯗꯒꯤ ꯑꯦꯗꯝꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯊꯥꯗꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯅꯤ ꯊꯥꯗꯒꯗꯕ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯃꯤ ꯑꯗꯨꯗꯤ ꯍꯤꯡꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯍꯥꯟꯅ ꯊꯥꯗꯈ꯭ꯔꯦ ꯃꯁꯤꯕꯨ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯛꯃꯦꯟ ꯑꯁꯤ ꯄꯥꯏꯊꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤ ꯑꯃꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯃꯥꯏꯅꯤꯡ ꯇꯧꯅꯅꯕ ꯃꯐꯝ ꯑꯃ ꯃꯔꯨꯚꯨꯃꯤꯒꯤ ꯂꯝꯗ ꯂꯩ ꯃꯗꯨꯗ ꯑꯦꯃꯣꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯄ ꯂꯣꯏꯕꯒ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯛꯃꯦꯟꯅ ꯍꯥꯟꯅ ꯊꯥꯗꯈꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯅ ꯑꯣꯛꯈ꯭ꯔꯦ ꯃꯥꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯦꯛ ꯑꯣꯛꯄꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯨꯄꯥ ꯑꯃꯁꯤꯁꯨ ꯑꯃꯨꯛ ꯊꯥꯗꯔꯛꯂꯦ ꯃꯁꯤꯗ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯗꯝ ꯑꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯏꯔꯛꯏ ꯕꯟꯗꯤꯁꯤꯡꯕꯨ ꯐꯨꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯃꯁꯤꯗ ꯑꯦꯗꯝꯅ ꯃꯗꯨꯗꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯉꯥꯡꯕ ꯀꯧꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯦꯗꯝꯅ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯥꯅ ꯑꯦꯗ꯭ꯔꯤꯌꯥꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯔꯨꯚꯨꯃꯤꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯏꯅꯤꯡꯒꯤ ꯖꯒꯥ ꯑꯃ ꯂꯩ ꯍꯥꯏ ꯃꯗꯨꯗ ꯑꯦꯃꯣꯟꯕꯨ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯝꯕꯤꯁꯤꯡꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯍꯣꯛꯃꯦꯟꯅ ꯅꯨꯄꯥ ꯑꯅꯤꯁꯤ ꯀꯟꯗꯨꯅ ꯄꯨꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯤ ꯍꯥꯠꯄꯗꯨ ꯇꯣꯛꯂꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯦꯗꯝꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯁꯤꯗ꯭ꯔꯤꯅ ꯍꯤꯡꯂꯤꯕꯁꯤꯗꯤ ꯃꯁꯤꯗ ꯍꯣꯛꯃꯦꯟꯅ ꯃꯁꯤꯗꯤ ꯑꯩꯅ ꯀꯟꯕꯅꯤ ꯑꯦꯗꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯕ ꯑꯩꯁꯨ ꯅꯪ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯒꯅꯤ ꯍꯥꯏꯅ ꯇꯧꯁꯤꯟꯅꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯑꯆꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯂꯧꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨꯁꯨ ꯅꯪꯕꯨ ꯀꯜꯍꯟꯕꯅꯤ ꯑꯁꯨꯝꯅ ꯐꯖꯔꯕ ꯊꯧꯑꯣꯡ ꯑꯃ ꯑꯩꯅ ꯆꯠꯊꯕꯅꯤ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯁꯨ ꯆꯨꯝꯂꯤꯅꯦ ꯍꯧꯖꯤꯛ ꯍꯣꯛꯃꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯦꯃꯣꯟꯒꯤ ꯂꯩꯐꯝꯁꯨ ꯈꯪꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯣꯛꯃꯦꯟꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤ ꯇꯤꯝ ꯑꯃꯠꯇꯒꯤ ꯃꯦꯝꯕꯔ ꯅꯠꯇꯦ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤꯅ ꯍꯤꯔꯣꯅꯤ ꯑꯗꯨꯒ ꯅꯪꯅ ꯚꯤꯂꯦꯟꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯦꯗꯝꯅꯁꯨ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯦ ꯅꯈꯣꯏ ꯅꯁꯥꯕꯨ ꯍꯤꯔꯣꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯔꯕ ꯏꯟꯇꯔꯒꯦꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯇꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯣꯛꯃꯦꯟꯅ ꯍꯥꯏꯔꯛꯏ ꯐꯅ ꯑꯔꯥꯟꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯤꯔꯣꯅꯗꯤ ꯃꯤ ꯍꯥꯠꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯦꯗꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯍꯣꯛꯃꯦꯟꯅꯁꯨ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯑꯦꯗꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯐꯨꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯁꯤ ꯇꯦꯠ ꯑꯦꯗꯝꯅꯗꯤ ꯍꯦꯜꯂꯤ ꯃꯔꯝꯁꯤꯅ ꯍꯣꯛꯃꯦꯟꯕꯨ ꯑꯦꯗꯝꯅ ꯐꯨꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯛꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯐꯅ ꯇꯨꯔꯕꯁꯨ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯑꯦꯗꯝꯒꯤ ꯃꯊꯛꯇ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕꯁꯤꯗ ꯕꯤꯜꯗꯤꯡ ꯑꯁꯤꯗꯤ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯑꯦꯃꯣꯟꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄꯁꯤꯗ ꯑꯦꯗꯝꯅ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯎꯄꯨ ꯑꯃꯗ ꯊꯤꯟꯖꯤꯜꯂꯨꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯄꯁꯤ ꯎꯔꯦ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯃꯉꯥꯜ ꯑꯁꯤ ꯏꯇꯔꯅꯤꯌꯝꯒꯤꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯥꯏ ꯑꯦꯃꯣꯟꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯂꯨꯍꯨꯞ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯍꯣꯛꯃꯦꯟꯅ ꯎꯄꯨꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯕꯥꯛ ꯍꯥꯏꯔꯤꯕ ꯗꯦꯚꯤꯜ ꯑꯗꯨꯒꯤ ꯂꯨꯍꯨꯞ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯝꯂꯤꯕ ꯑꯁꯤ ꯇꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯂꯨꯍꯨꯞ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞꯇ ꯄꯨꯔꯛꯇꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯤ ꯁꯥꯏꯀ꯭ꯂꯣꯟꯅ ꯂꯨꯍꯨꯞ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯃꯁꯤꯗ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅ ꯍꯥꯏꯔꯛꯏ ꯍꯤꯡꯗꯨꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯁꯤꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯗꯨꯅꯤ ꯃꯁꯤꯗ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯀꯔꯤ ꯐꯣꯡꯗꯣꯛꯄ ꯄꯥꯝꯂꯤꯕꯅꯣ ꯑꯦꯇꯣꯃꯤꯛ ꯃꯥꯁꯇꯔꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯊꯝꯃꯨ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀ꯭ꯂꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯦꯇꯣꯃꯤꯛ ꯃꯥꯁꯇꯔꯅ ꯁꯥꯏꯀ꯭ꯂꯣꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯥꯝꯖꯔꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯑꯦꯗꯝꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯕ ꯑꯃ ꯏꯖꯁꯅꯨ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯐꯠꯇ꯭ꯔꯕ ꯂꯨꯍꯨꯞ ꯑꯁꯤ ꯂꯨꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯍꯟꯗꯨꯅ ꯊꯝꯈꯤꯒꯗꯕꯅꯤ ꯃꯁꯤꯗ ꯍꯣꯛꯃꯦꯟꯅ ꯑꯦꯗꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯅꯪꯕꯨꯁꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯁꯤꯟꯍꯟꯗꯨꯅ ꯊꯝꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯍꯧꯖꯤꯛ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅ ꯂꯨꯍꯨꯞ ꯑꯁꯤꯕꯨ ꯃꯥꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯨꯍꯨꯞ ꯑꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯨꯍꯨꯞ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯈꯤꯒꯅꯤ ꯏꯟꯇꯔꯒꯦꯡꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯃꯁꯤ ꯄꯤꯔꯛꯄꯗꯨꯅꯤ ꯃꯁꯤꯗꯒꯤ ꯍꯣꯛꯃꯦꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯃꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯀꯟꯒꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯃꯗꯨ ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯧꯈꯤꯕ ꯌꯥꯔꯣꯏ ꯇꯦꯠ ꯑꯦꯗꯝꯅꯁꯨ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯀꯟꯕ ꯀꯟꯗꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯁꯤ ꯈꯛꯇꯅꯤ ꯃꯁꯤꯗꯒꯤ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯨꯍꯨꯞ ꯑꯁꯤ ꯃꯈꯣꯏꯗ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯗꯥꯛ ꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯅꯤꯡꯇꯝꯕ ꯑꯗꯨꯅꯤ
nakhoi ani na amat toina punsin duna thabak tawmin nadriba makhai di sangsar sida shanti porak pa haibasi oithoktabani masdagi hawkman amadi ted adam asi tumin leina khre makhoi ani na hujikti amat toina punsin laga thabak tawmin nabagi wafam sida ya khre adubu makhoi ani gi thamoi da hujik su mukhai na badi leptribani mathangi sindana dr fat ka hawkman ga si wari sanari dr fat na hari adam hari banu pasi mayok ta lep tuna maga fight tawna ga dabagi saruk pudi maga punsin laga amat toina fight tawmin nabaduna akhoi mai pakani asuna hari pes da hawkman hari maga si aphabami nate mihat pani aduna kaidong da maga akhoi ga punbi aroi karigumba ted adam hari banu pasna magi power pu control tawba ngamdaba tarabadi akhoi ngasi kangani haina sali banu pa macha asi su kan bangam loi masida dr fat na kanana sigada banu kanani hingada banu haibasi nang lep ngam ga nate masidi laibak ta tamlak pa duni masidi hawkman na dr fat muni yengdon hari akhoi gi mission asi maram da nangi vision da kari hairi akhoi gi team member sing asi marak tagi sigada balibra masida dr fat ki mai thong sdagi hawkman na su khangle makhoi gi marak sdagi ama sigada dore haibasi hawkman na hari madu atom sponsor oiga doribra adu dr fat na natte harale masidi hawkman na tapthaduna hari adu di sigada doribasi ai oiribra hojik chu dr fat ki mita hawkman na sibagi vision asi hek hek urai adu mahang na hari kana sigada bano haibadu aina hojik haido hairoi hayeng matam yorlaba kanda ai haidoke masi haraga dr fat asi tumina non thaduna leire masi matungda makhoi gi team member sing asi punduna smile gi mining factory sida matau karamna attack tawgadabano haiduna makhoi khanaduna watanari hawkman hari mafam sida sanction nabagi lambi si ama khaktani aduna tholakpagi lambi si su sangchili ba lambi sto oigadabani aduna amon bu hek phangdriba makhai di akhoina tapma tamna lanjang asi sanction gadabani asumna harigi yeng thorokpa matamda ted edam asidi mafam sida leiramdre makhoi tausi haina ribo wafam sigi wangda mana hana paisinduna smile gi leiriba lanmi sing sida attack tawba hokre wafam sida leiramniba lanmi sing si amatale ma thade mahang loina hatoklami tawriba phibam sida hawkman sida shawning bada loikre asumna ted edam na lanmi sing si hatoklaba matungda manung sida sangsilaktuna koi pai pai rega amon bu thirakpa matamda di khangudana magi massage ta kari gumba bada shoklubadagi mahak leimai di aiduna tasilami mafam sida leiramni basi eternium hariba mana sangsin bangam da mineral makhal sina saba kari gumba silama semduna thamlamle eternium sil asigi manungda smile gi kangbu sina amon bu phajinduna thamlamle mahanga usitaba mongda hairai mafam sida nangi sakti na kari su tawbu ngamloi edam na hairai angang adu da khudong thiba matang tahdana khoi loina hingloi adu smile noktuna mafam sida kana su sibagi wafam leite aikhoina pamli basi sukni gi luhub adu khaktani adu bo hawkman khumlai aikoi gi nakta luhub adu leite dr fat su hairai madu gi luhub adu na kona thangda amanga ta kyama poraka dore bani aduna aikhoina hari wafam sinangna inbana phagani mastigi smile na luhub adu leitrabadi angang sisu hinglaro haidana nongmai namduna angang sibu hat ke tawkre mastigi mama oirbi adriana di pakhat bada loikre man hairai luhub adu ai gi nakta lei matungda magi bek sdagi luhub si puthoraktuna smile la pina nabagi damakta sangsilakle ai gi chanu pa emon bunang na asoi ngam yohon gadu adorabadi luhub si nangi waraga dabani masi harga luhub si pina bagi damakta smile gi manakta sangsilakle adu bo hawkman sangsilaktuna adriana bu thingkre adu hairai nang tawri basi karino masina amang ba kyamu poraka doribani mastigi adriana na hairai intergeng gi lanni singisina ai gi puroi basu hatkibani adu bo ai gi chanu pa sidi makhoi khutta sialoi adam na sangsilaktuna hawkman bu inthokre tanjas te adriana na smile gi manakta chinsintre dr fat na magi magical power si naduna adriana bu thingna bo honarui adubu adam na magi magical power si bu thugairami asumna adriana si smile gi manakta yoksintre ted adam na hairai angang sina khoi gi na sa sunate aduga kanda khari belam si suna khoi gi lamnate maramaduna na khoina warip launu nabagi hak adu laite hojik hawkman pai khatuna attack tongna nabagi damakti sem sakre sangsilakliba adriana da nongmai namduna smile na hairai mafam adu da lepu aduga luhub adu ingon da sino hairale masdagi adriana na luhub se smile da sinakre taunari ba thong si mitna kupta bam khai ted adam na su yengduna leiribani hojik smile na luhub si phangjabta yamna haraujarami aduga hairai nahak amadi nangi marup loising asibu aina hainingai letana thagali masigi maramdi luhub asibu magi mapu asengbada yohon birakpa adugi dabaktani aduga ted adam da onsinduna hairale nangbu karamba makhalgi champion nu nangdi kandak lam asigi champion ni haina thamlibani aduga karigi damakta mapa lamdagi lakpa singa punsinaribanu adam na hairai nangna pamlibado hojikti phangnabani aduna angang adu thado hojik smile na yamna ngakningai orubu wafam phongdorle mangna hairi aina tawriba khudik ma si aigi phangpham thokpa hak adu talibani ayase ningthau ekton haribadugi iroi loiba sagai gi macharupani aduna hojikti kandak hariba lam asigi ningthau du aina oirgadabani luhub asigi maramda aikoi gi sagai singna mathang mathang wari na duna makhoi gi macha masu singda luhub asigi maramda khangan na ba honarkhibani luhub ase aikoi gi ipu singa duna sabiramani adubu the council of wizard hariba kangbu aduna haibadi jadugar gi kangbu aduna luhub asibu matam kuina dagi losinduna thamlakhibani luhub asida khwaidagi henba shakti du yauribani masigi shakti sibu panaba ngamba kanaguma misak amadi darkar leidina madu aina oirgadabani masi hairamlaga mahakasi kappaga nokpaga punsinkhre aduga mahakna hairai aina tahubo wari dadi hurupna siba matamda nang ngasi angang macha dawna kapki hai aduna di hojik amon na siba matamda su nang kappara haibadu aini yengba thabani masi hairaduna amon bo hana nabagi damakta sem sakre hawkman dr fat hairi nang hojik sem saru haiduna aduga smile na lauduna hairai siba haibasina hingnabagi amatta ngairaba lambi aduni haiduna haibadi ngasai lupta iduna yaukhiba adugi ona taina ba wahini masi hairamlaga magi khubak ta pairiba device ama nambadagi mafamste khajinduna leiriba eternium seal lesisu hangdokre aduga mana pairiba nongmesina amount da kapthorakle mama adriana su yamna kana lauduna leire
ꯇꯥꯟꯖꯥꯁꯤꯗ ꯑꯦꯗꯝꯅ ꯃꯥꯒꯤ ꯐꯨꯜ ꯁ꯭ꯄꯤꯗꯀ ꯂꯣꯏꯅꯅ ꯑꯦꯃꯣꯟꯗ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯁꯤꯗꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯃꯥꯏꯜꯅꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯨꯍꯨꯞ ꯑꯁꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯎꯞꯁꯤꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯦꯗꯝ ꯑꯁꯤꯗꯤ ꯁꯥꯎꯃꯟꯕꯗꯒꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯄꯋꯥꯔ ꯑꯁꯤ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯁꯤꯅ ꯌꯩꯕꯗ ꯆꯥꯛꯊꯦꯛꯇꯨꯅ ꯂꯣꯏꯅ ꯁꯤꯔꯦ ꯑꯦꯃꯣꯟꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯦꯗ꯭ꯔꯤꯌꯥꯅꯥꯕꯨꯅ ꯍꯣꯛꯃꯦꯟꯅ ꯃꯥꯒꯤ ꯃꯁꯥꯁꯤꯅ ꯈꯟꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯁꯥꯏꯀ꯭ꯂꯣꯟꯕꯨꯅ ꯑꯦꯇꯣꯃꯤꯛ ꯁ꯭ꯃꯥꯁꯔꯅ ꯈꯟꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯃꯣꯟꯕꯨꯅ ꯗꯥꯛꯇꯔ ꯐꯦꯠꯅ ꯃꯥꯒꯤ ꯃꯦꯖꯤꯀꯦꯜ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯈꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯦꯠ ꯑꯦꯗꯝꯒꯤ ꯇꯝꯊꯤꯔꯕ ꯄꯋꯥꯔ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯄꯨꯟꯅ ꯐꯨꯗꯣꯔꯛꯂꯦ ꯑꯁꯨꯝꯅ ꯐꯨꯗꯣꯔꯛꯄꯁꯤꯗ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯄꯣꯛꯈꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯎꯠ ꯑꯣꯏꯅ ꯇꯨꯝꯅ ꯃꯥꯡꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯦꯗ꯭ꯔꯤꯌꯥꯅꯥꯒ ꯑꯦꯃꯣꯟꯒꯗꯤ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡꯁꯤꯅ ꯈꯟꯖꯤꯟꯗꯨꯅ ꯂꯩꯕꯗꯒꯤ ꯍꯤꯡꯍꯧꯔꯦ ꯍꯧꯖꯤꯛ ꯑꯦꯃꯣꯟ ꯑꯁꯤ ꯋꯥꯟꯊꯈ꯭ꯔꯦ ꯃꯃꯥꯅ ꯈꯜꯂꯤꯕꯅ ꯁꯤꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯏꯔꯛꯏ ꯃꯥ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅ ꯍꯪꯂꯛꯏ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯗꯥꯏꯗ ꯄꯥꯟꯕꯅꯣ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯐꯦꯠꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯠꯇ ꯄꯥꯟꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯦ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯑꯦꯗꯝꯅ ꯍꯥꯏꯔꯛꯏ ꯑꯦꯃꯣꯟꯅ ꯋꯥꯟꯊꯔꯤꯕꯗꯨꯗꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯃꯐꯝꯁꯤꯗ ꯃꯥꯡ ꯇꯥꯛꯂꯤꯕꯁꯤ ꯑꯩꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯣꯛꯃꯦꯟꯅꯁꯨ ꯂꯨꯍꯨꯞ ꯑꯗꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯂꯒ ꯑꯦꯗꯝꯕꯨ ꯇꯥꯟꯅꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯇꯣꯃꯤꯛ ꯁ꯭ꯃꯥꯁꯔ ꯑꯃꯗꯤ ꯁꯥꯏꯀ꯭ꯂꯣꯟꯅ ꯂꯨꯍꯨꯞ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯑꯦꯇꯣꯃꯤꯛ ꯁ꯭ꯃꯥꯁꯔꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯨꯍꯨꯞ ꯑꯁꯤ ꯎꯕ ꯐꯪꯂꯦ ꯑꯗꯨꯒ ꯏꯁꯃꯥꯏꯜꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯃꯐꯝꯁꯤꯗ ꯆꯥꯛꯊꯦꯛꯇꯨꯅ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯇꯦꯠ ꯑꯦꯗꯝꯅ ꯆꯥꯎꯔꯕ ꯃꯨꯔꯇꯤ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯣꯛꯃꯦꯟꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯇꯧ ꯑꯁꯨꯝꯅ ꯐꯨꯅꯗꯨꯅ ꯂꯩꯈꯤꯒꯗꯕꯅꯣ ꯃꯁꯤꯗ ꯑꯦꯗꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯈꯟꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯅꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯅꯤ ꯑꯩ ꯑꯁꯤ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯊꯤꯡꯕ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯣꯛꯃꯦꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯅꯪ ꯅꯁꯥ ꯈꯛꯇꯅ ꯅꯁꯥꯕꯨ ꯊꯤꯡꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯏꯁꯃꯥꯏꯜꯅ ꯍꯥꯏꯔꯛꯈꯤꯕ ꯑꯉꯛꯄ ꯋꯥꯐꯝ ꯑꯃꯁꯨ ꯑꯩꯅ ꯇꯥꯏ ꯍꯨꯔꯨꯠꯅ ꯁꯤꯕ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯀꯞꯈꯤ ꯍꯥꯏ ꯏꯁꯃꯥꯏꯜꯅ ꯍꯥꯏꯔꯛꯈꯤꯕ ꯍꯨꯔꯨꯠ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯁꯤꯗ ꯇꯦꯠ ꯑꯦꯗꯝ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯗꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯨꯔꯨꯠ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯀꯥꯟꯗꯥꯛ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯆꯦꯝꯄꯤꯌꯟ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯟꯒꯠꯇꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯉꯁꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯌꯥꯎꯈꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯤꯡ ꯑꯣꯏꯔꯝꯂꯦ ꯍꯨꯔꯨꯠ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯇꯦꯠ ꯑꯦꯗꯝꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯅꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯅ ꯉꯁꯥꯏ ꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯋꯤꯖꯥꯔꯗꯀꯤ ꯀꯥꯡꯕꯨꯅ ꯍꯥꯏꯕꯗꯤ ꯖꯥꯗꯨꯒꯔ ꯀꯥꯡꯕꯨ ꯑꯗꯨꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯅ ꯈꯟꯈꯤꯕ ꯑꯗꯨ ꯇꯦꯠ ꯑꯦꯗꯝ ꯑꯁꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯗꯨꯕꯨ ꯇꯦꯠ ꯑꯦꯗꯝ ꯑꯁꯤꯗꯤ ꯍꯨꯔꯨꯠꯀꯤ ꯃꯄꯥ ꯑꯣꯏꯔꯝꯂꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯥꯟꯃꯤ ꯑꯃꯗ ꯏꯇꯔꯅꯤꯌꯝꯒꯤ ꯃꯤꯅꯔꯦꯜ ꯑꯁꯤ ꯄꯤꯔꯨꯕ ꯃꯇꯝꯗ ꯂꯥꯟꯃꯤ ꯑꯁꯤꯅ ꯁꯤꯟꯃꯤ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯡ パイドꯅ ꯆꯪꯁꯤꯜꯂꯛꯄꯗ ꯀꯜꯂꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯦꯠ ꯑꯦꯗꯝ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗꯗꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯎꯍꯟꯗꯨꯅ ꯈꯪꯍꯜꯂꯦ ꯍꯨꯔꯨꯠ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯈꯣꯏꯒꯤ ꯀꯥꯟꯗꯥꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯇꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯟꯖꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥ ꯇꯦꯠ ꯑꯦꯗꯝꯅ ꯃꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯕꯨ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯑꯁꯤꯅ ꯍꯨꯔꯨꯠꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛ ꯃꯥꯡꯈꯤꯕꯅꯤ ꯃꯇꯨꯡꯗ ꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯋꯤꯖꯥꯔꯗ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯖꯥꯗꯨꯒꯔꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯐꯥꯎꯗꯣꯛꯂꯨꯕꯗꯒꯤ ꯃꯥꯕꯨ ꯁꯖꯥꯝ ꯍꯥꯏꯕ ꯃꯤꯡꯈꯩ ꯑꯁꯤ ꯁꯣꯟꯗꯨꯅ ꯑꯦꯟꯁꯤꯌꯟ ꯏꯖꯤꯞꯁꯤꯌꯟ ꯒꯣꯗ ꯍꯥꯏꯕꯗꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯏꯖꯤꯞꯀꯤ ꯂꯥꯏ ꯇꯔꯨꯛꯀꯤ ꯄꯋꯥꯔꯁꯤ ꯍꯥꯞꯆꯤꯟꯗꯨꯅ ꯃꯥꯕꯨ ꯆꯦꯝꯄꯤꯌꯟ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯨꯠꯅ ꯁꯖꯥꯝꯒꯤ ꯄꯋꯥꯔꯁꯤ ꯐꯪꯕꯗꯒꯤꯗꯤ ꯃꯍꯥꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ 2019ꯗ ꯄꯨꯊꯣꯛꯈꯤꯕ ꯁꯖꯥꯝ ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯕꯅꯤ ꯄꯤꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯁꯖꯥꯝꯒꯤ ꯄꯋꯥꯔ ꯍꯦꯛ ꯐꯪꯕꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯟꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯁꯨꯝꯅ ꯍꯨꯔꯨꯠꯅ ꯃꯥꯡꯈꯤꯕꯁꯤꯗ ꯅꯤꯡꯊꯧ ꯑꯦꯛꯇꯣꯅ ꯌꯥꯝꯅ ꯁꯥꯎꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ ꯍꯨꯔꯨꯠꯀꯤꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯑꯗꯨꯒ ꯇꯦꯠ ꯑꯦꯗꯝꯒꯤꯅ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯑꯁꯤꯕꯨ ꯊꯥꯡ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯩꯁꯨꯝꯁꯪꯗ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯍꯨꯔꯨꯠꯅ ꯑꯣꯜꯂꯤꯕ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤ ꯀꯩꯁꯨꯝꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯁꯣꯛꯂꯕ ꯃꯄꯥꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯃꯄꯥ ꯃꯆꯥꯒꯤ ꯈꯨꯠ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯏꯁꯤꯟꯃꯤꯟꯅꯔꯦ ꯍꯨꯔꯨꯠꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯅꯪꯁꯨ ꯇꯨꯡ ꯏꯟꯗꯨꯅ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯖꯥꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯥꯏꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯅꯣꯡꯊꯥꯡꯒꯤ ꯄꯋꯥꯔꯒ ꯂꯣꯏꯅꯅ ꯍꯨꯔꯨꯠꯇ ꯆꯦꯜꯂꯝꯂꯤꯕ ꯄꯋꯥꯔ ꯑꯁꯤ ꯃꯥꯒꯤ ꯃꯄꯥ ꯇꯦꯠ ꯑꯦꯗꯝꯗ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯋꯤꯖꯥꯔꯗꯁꯤꯡꯅ ꯈꯜꯂꯤꯕꯁꯤꯗꯤ ꯍꯨꯔꯨꯠꯄꯨꯅꯤ ꯇꯧꯕꯇꯕꯨ ꯍꯨꯔꯨꯠꯅ ꯃꯥꯒꯤ ꯄꯋꯥꯔ ꯑꯁꯤ ꯃꯥꯒꯤ ꯃꯄꯥꯗ ꯑꯃꯨꯛ ꯁꯤꯟꯅꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯇꯦꯠ ꯑꯦꯗꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯨꯔꯨꯠꯀꯤ ꯄꯋꯥꯔ ꯑꯁꯤ ꯆꯠꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯁꯛꯇꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯅꯤꯡꯊꯧ ꯑꯦꯛꯇꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩꯅ ꯄꯥꯟꯕꯗꯒꯤ ꯍꯨꯔꯨꯠ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯁꯤꯕꯁꯤꯗ ꯃꯥꯒꯤ ꯑꯁꯥꯎꯕꯁꯤ ꯐꯥꯊꯕ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯑꯁꯥꯎꯕꯁꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯃꯥꯅ ꯁꯦꯠꯂꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯑꯁꯤ ꯃꯁꯥꯅ ꯄꯣꯛꯊꯣꯛꯆꯔꯛꯄꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯋꯤꯖꯥꯔꯗ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯁꯛꯇꯤ ꯑꯁꯤꯕꯨ ꯕꯔꯗꯥꯟ ꯑꯣꯏꯅ ꯄꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤꯅ ꯁ꯭ꯔꯥꯞꯁꯨ ꯑꯣꯜꯂꯔꯦ ꯑꯩꯒꯤ ꯀꯔꯥ ꯍꯦꯟꯅ ꯁꯥꯎꯕꯗꯒꯤ ꯄꯣꯛꯊꯣꯛꯆꯔꯛꯄ ꯁꯛꯇꯤ ꯑꯁꯤꯕꯨ ꯑꯩ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯡ ꯇꯥꯛꯅꯤꯡꯉꯥꯏ ꯃꯆꯥꯛ ꯀꯌꯥ ꯑꯃꯁꯨ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯦꯠ ꯑꯦꯗꯝꯅ ꯍꯣꯛꯃꯦꯟꯒꯤ ꯃꯐꯝꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯣꯛꯃꯦꯟ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯆꯥꯎꯔꯕ ꯃꯨꯔꯇꯤ ꯑꯃ ꯈꯤꯜꯂꯤꯕꯁꯤꯗꯤ ꯅꯪꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯍꯨꯔꯨꯠꯀꯤ ꯑꯣꯏꯔꯦ ꯑꯦꯗꯝꯅꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯦꯟꯅ ꯐꯒꯠꯄ ꯁꯪꯁꯥꯔ ꯑꯃꯒꯤꯗꯃꯛꯇ ꯃꯪꯂꯥꯟ ꯃꯪꯖꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯒ ꯊꯝꯃꯝꯕꯅꯤ ꯃꯉꯣꯟꯗ ꯐꯪꯖꯔꯤꯕ ꯁꯛꯇꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯈꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯪꯁꯥꯔꯁꯤꯗ ꯃꯥꯅ ꯑꯣꯏꯅ ꯍꯤꯡꯂꯝꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯐꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯥꯗ ꯄꯥꯏꯊꯔꯛꯇꯨꯅ ꯍꯣꯛꯃꯦꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯥꯟꯗꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯤꯅ ꯃꯈꯣꯏꯕꯨ ꯐ꯭ꯔꯤ ꯑꯣꯏꯍꯟꯕ ꯉꯝꯕ ꯃꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯕ ꯍꯤꯔꯣ ꯑꯃ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯐꯪꯖꯔꯤꯕꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯐꯪꯂꯦ
ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯕ ꯁꯛꯇꯤ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯪꯁꯥꯔꯁꯤꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯇꯦ ꯑꯩꯅ ꯐꯪꯂꯤꯕ ꯁꯛꯇꯤ ꯑꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯑꯋꯥꯕ ꯄꯤꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯩꯅ ꯐꯪꯖꯔꯤꯕ ꯁꯛꯇꯤ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯂꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯇꯥꯛꯄꯤꯔꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯩ ꯆꯠꯂꯒꯦ ꯇꯧꯕꯇꯕꯨ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯅ ꯁꯛꯇꯤ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯀꯣꯟꯅ ꯊꯪꯗ ꯑꯩꯅ ꯁꯛꯇꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯍꯣꯛꯃꯦꯟꯅꯁꯨ ꯌꯥꯔꯦ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯇꯦꯠ ꯑꯦꯗꯝꯅ ꯁꯖꯥꯝ ꯍꯥꯏꯅ ꯂꯥꯎꯕ ꯃꯇꯝꯗ ꯅꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯃꯩꯈꯨ ꯀꯌꯥ ꯑꯃ ꯀꯥꯔꯦ ꯑꯗꯨꯕꯨ ꯃꯩꯈꯨꯁꯤꯅ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯏꯆꯝ ꯆꯝꯕ ꯁꯛꯇꯤ ꯂꯩꯇꯕ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯝꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯦꯠ ꯑꯦꯗꯝꯅ ꯍꯣꯛꯃꯦꯟꯒꯤ ꯃꯐꯝꯗ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕ ꯁꯤꯟ ꯑꯁꯤ ꯇꯥꯁꯛ ꯐꯣꯔꯁ X ꯕ꯭ꯂꯦꯛ ꯁꯥꯏꯠ ꯍꯥꯏꯅ ꯈꯪꯅꯕ ꯁꯦꯀ꯭ꯔꯦꯠ ꯂꯣꯀꯦꯁꯟ ꯑꯃꯗ ꯂꯥꯛꯂꯦ ꯃꯐꯝ ꯑꯁꯤ ꯎꯟ ꯉꯥꯛꯇꯅ ꯀꯨꯞꯁꯤꯟꯕ ꯖꯒꯥ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯄꯥꯏꯔꯛꯂꯒ ꯃꯀꯣꯛꯀꯤ ꯁꯔꯨꯛ ꯑꯁꯤ ꯎꯟꯒꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯄꯥꯏꯊꯔꯛꯂꯦ ꯑꯗꯨꯒ ꯕꯣꯗꯤꯒꯤ ꯁꯔꯨꯛ ꯑꯁꯤꯅ ꯃꯄꯥꯟꯗ ꯄꯥꯏꯗꯨꯅ ꯊꯝꯍꯧꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯧꯖꯤꯛꯇꯤ ꯑꯦꯃꯣꯟ ꯑꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯗ ꯃꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯧꯖꯤꯛ ꯍꯣꯛꯃꯦꯟꯒ ꯗꯥꯛꯇꯔ ꯐꯦꯠꯀ ꯇꯣꯡꯂꯤꯕ ꯁꯔꯨꯛ ꯑꯁꯤꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯨꯅ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯒꯠꯂꯕ ꯖꯒꯥ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯈꯥꯝꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯇꯦꯠ ꯑꯦꯗꯝꯒꯤ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯂꯦ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯅꯈꯣꯏꯅ ꯃꯥꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯗꯤ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕꯁꯤꯡ ꯎꯕ ꯐꯪꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕ ꯉꯝꯒꯅꯤ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯁꯨ ꯅꯪꯗꯤ ꯍꯥꯟꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤꯗ ꯍꯥꯏꯅꯔꯤꯕꯁꯤꯅ ꯂꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯂꯛꯄꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯥꯏꯁꯤꯡꯕꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯦ ꯑꯁꯨꯝꯅ ꯇꯦꯠ ꯑꯦꯗꯝꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯁꯤꯟꯅꯔꯝꯂꯒ ꯍꯣꯛꯃꯦꯟ ꯑꯃꯗꯤ ꯗꯥꯛꯇꯔ ꯐꯦꯠ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯦꯠ ꯑꯦꯗꯝꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯄꯨꯁꯤꯜꯂꯛꯂꯤ ꯍꯌꯦꯡ ꯃꯇꯨꯡꯗ ꯁꯖꯥꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯃꯇꯨꯝ ꯑꯃꯁꯨ ꯃꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯨꯟꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯝꯂꯕ ꯌꯣꯠꯀꯤ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯍꯥꯜꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯁꯖꯥꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯁꯛꯇꯤ ꯑꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯕ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯉꯛꯄ ꯀꯌా ꯑꯃ ꯂꯩꯔꯦ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯇꯦꯠ ꯑꯦꯗꯝ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯎꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯄꯥꯏꯈꯠꯂꯛꯂꯒ ꯁ꯭ꯄꯦꯁꯁꯤꯞꯀꯤ ꯃꯀꯣꯛꯀꯤ ꯁꯔꯨꯛ ꯑꯁꯤ ꯃꯥꯒꯤ ꯕꯣꯗꯤꯗ ꯑꯃꯨꯛ ꯄꯥꯟꯁꯤꯟꯗꯨꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯃꯣꯟꯒꯤ ꯃꯅꯥꯛꯇ ꯑꯦꯇꯣꯝ ꯁ꯭ꯃꯥꯁꯔ ꯑꯃꯗꯤ ꯁꯥꯏꯀ꯭ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯦꯞꯁ ꯑꯁꯤ ꯅꯪꯁꯨ ꯁꯦꯠꯂꯨ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯝꯃꯤ ꯑꯦꯃꯣꯟꯅꯁꯨ ꯃꯁꯤꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯒꯨꯝ ꯄꯥꯏꯅꯅꯕꯒꯤ ꯄꯣꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯡꯗ ꯁꯥꯏꯀ꯭ꯂꯣꯟꯅ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯠꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯒ ꯃꯥꯒꯤ ꯃꯅꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯦꯞꯁ ꯑꯁꯤ ꯍꯥꯏꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯦꯃꯣꯟ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯁꯃꯥꯏꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗ ꯑꯉꯥꯟꯕ ꯃꯉꯥꯜ ꯀꯌꯥ ꯑꯃ ꯐꯨꯗꯣꯔꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯣꯏꯗꯣꯔꯤ ꯃꯍꯥꯛ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯤꯡꯒꯠꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯗꯥꯛꯇꯔ ꯐꯦꯠꯅ ꯃꯥꯒꯤ ꯍꯦꯜꯃꯦꯠ ꯑꯁꯤꯗ ꯈꯨꯠ ꯊꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯎꯕ ꯚꯤꯖꯟ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯎꯔꯛꯂꯦ ꯀꯥꯟꯗꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯕꯒ ꯂꯣꯏꯅꯅ ꯍꯣꯛꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯤꯕꯒꯤ ꯚꯤꯖꯟ ꯑꯁꯤ ꯗꯥꯛꯇꯔ ꯐꯦꯠꯀꯤ ꯃꯃꯤꯠꯇ ꯎꯔꯛꯂꯦ ꯍꯧꯖꯤꯛ ꯍꯣꯛꯃꯦꯟꯅ ꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯦ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯤꯕꯅꯣ ꯍꯪꯂꯛꯏ ꯃꯁꯤꯗ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯚꯤꯖꯟ ꯑꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯍꯣꯛꯃꯦꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯇꯤꯡꯈꯪ ꯑꯣꯏꯔꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯦꯜꯃꯦꯠ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯀꯔꯤ ꯚꯤꯖꯟ ꯑꯃ ꯎꯠꯂꯤꯕꯅꯣ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯏꯔꯛꯏ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯕ ꯃꯥꯡ ꯇꯥꯛꯂꯕ ꯁꯪꯁꯥꯔ ꯑꯃꯁꯨ ꯎꯏ ꯑꯗꯨꯕꯨ ꯁꯪꯁꯥꯔ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯃꯤ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯣꯛꯃꯦꯟ ꯑꯁꯤ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯄꯤꯔꯛꯂꯦ ꯃꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯇꯨꯡꯗ ꯃꯥꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯤꯕꯗ ꯀꯔꯤꯁꯨ ꯀꯤꯕꯤꯗꯦ ꯃꯁꯤꯗ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯪꯁꯥꯔ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯖꯁꯇꯤꯁ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯂꯩ ꯃꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯅ ꯄꯨꯔꯤꯕꯁꯤ ꯅꯍꯥꯛꯅꯤ ꯑꯗꯨꯅ ꯅꯪ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯂꯩ ꯃꯁꯤꯗ ꯍꯣꯛꯃꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯧꯕꯇꯕꯨ ꯀꯅꯥꯅ ꯍꯤꯡꯒꯗꯕꯅꯣ ꯀꯅꯥꯅ ꯁꯤꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯉꯝꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯂꯥꯏꯕꯛꯀꯤ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯥꯏ ꯗꯥꯛꯇꯔ ꯐꯦꯠ ꯃꯁꯥꯃꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯐꯦꯠꯅ ꯅꯣꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯤꯔꯛꯂꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯑꯩꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯀꯌా ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯗꯤ ꯈꯪꯕꯅꯤꯅ ꯂꯤꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯕꯒꯤ ꯃꯇꯝ ꯂꯥꯛꯂꯕꯁꯨ ꯃꯗꯨꯕꯨ ꯃꯥꯡꯖꯧꯅꯅ ꯈꯪꯂꯕꯗꯤ ꯃꯗꯨ ꯊꯩꯗꯣꯛꯄ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯃꯥꯡꯗ ꯑꯄꯪꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯄꯪꯕ ꯊꯕꯛ ꯑꯗꯨ ꯑꯩ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯅꯪꯕꯨ ꯁꯤꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩ ꯄꯥꯝꯗꯦ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯂꯝꯕꯤ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯗ꯭ꯔꯤꯌꯥꯅꯥ ꯑꯃꯗꯤ ꯁꯥꯏꯀ꯭ꯂꯣꯟ ꯑꯅꯤ ꯄꯨꯟꯗꯨꯅ ꯉꯁꯥꯏ ꯏꯁꯃꯥꯏꯜꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅ ꯍꯥꯏꯔꯤ ꯏꯁꯃꯥꯏꯜꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯁꯤꯕ ꯍꯥꯏꯕꯁꯤꯅ ꯍꯤꯡꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯍꯥꯏꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯂꯨꯍꯨꯞ ꯑꯁꯤꯗꯗꯤ ꯃꯇꯧ ꯑꯗꯨꯝꯅ ꯏꯕ ꯅꯠꯇꯦ ꯁꯥꯏꯀ꯭ꯂꯣꯟꯅꯁꯨ ꯍꯥꯏꯔꯛꯏ ꯅꯪ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯂꯨꯍꯨꯞ ꯑꯁꯤꯗ ꯏꯔꯤꯕꯗꯤ ꯍꯤꯡꯕ ꯍꯥꯏꯕꯁꯤ나 ꯁꯤꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯃꯁꯤ ꯃꯥꯅ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯤꯡꯁꯦꯜꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯂꯨꯕꯗꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯗꯒꯤ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅ ꯋꯥꯐꯝ ꯑꯃ ꯈꯪꯂꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯀꯥꯟꯗꯥꯛꯀꯤ ꯃꯤꯊꯣꯂꯣꯖꯤꯗ ꯍꯥꯏꯕꯗꯤ ꯑꯔꯤꯕ ꯋꯥꯔꯤꯁꯤꯡꯗ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯁ꯭ꯔꯥꯞ ꯐꯪꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯕꯨ ꯔꯣꯛ ꯑꯣꯐ ꯐꯥꯏꯅꯦꯂꯤꯇꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯏ
ꯃꯐꯝꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯐꯠꯇꯕ ꯗꯤꯃꯟ ꯑꯣꯏꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤ ꯅꯣꯔꯣꯛꯀꯤ ꯖꯒꯥꯗ ꯂꯩꯔꯤꯕ ꯗꯦꯚꯤꯜꯁꯤꯡ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯣꯔꯣꯛꯀꯤ ꯁꯪꯁꯥꯔ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤꯗꯤ ꯃꯤꯡꯁꯦꯜꯒꯤ ꯃꯃꯤꯒꯨꯝꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅꯗꯤ ꯂꯨꯍꯨꯞ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯊꯪꯒ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯂꯨꯍꯨꯞ ꯑꯁꯤ ꯃꯊꯪꯒ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯦ ꯑꯗꯨꯒ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯁꯨ ꯃꯤꯡꯁꯦꯜꯗ ꯇꯥꯕ ꯃꯃꯤꯒꯨꯝ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤ ꯉꯁꯥꯏ ꯏꯁꯃꯥꯏꯜꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤꯅ ꯍꯤꯡꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅꯁꯨ ꯋꯥꯐꯝ ꯑꯃ ꯚꯥꯞ ꯇꯥꯔꯛꯂꯦ ꯏꯁꯃꯥꯏꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩ ꯃꯗꯨꯗꯤ ꯑꯦꯃꯣꯟꯕꯨ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯃꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯇꯦꯠ ꯑꯦꯗꯝ ꯂꯥꯛꯂꯒꯅꯤ ꯑꯗꯨꯒ ꯇꯦꯠ ꯑꯦꯗꯝꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯂꯨꯍꯨꯞꯀ ꯂꯣꯏꯅꯅ ꯇꯦꯠ ꯑꯦꯗꯝꯒꯤ ꯄꯋꯥꯔꯁꯤꯗꯒꯤ ꯃꯥꯅ ꯁꯤꯕ ꯇꯥꯔꯕꯗꯤ ꯔꯣꯛ ꯑꯣꯐ ꯐꯥꯏꯅꯦꯂꯤꯇꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯃꯥ ꯁꯣꯏꯗꯅ ꯌꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯣꯏꯔꯦꯀꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯦꯗ꯭ꯔꯤꯌꯥꯅꯥꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯏꯁꯃꯥꯏꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯣꯔꯣꯛꯀꯤ ꯁꯪꯁꯥꯔꯁꯤꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯁꯕꯥꯛ ꯍꯥꯏꯔꯤꯕ ꯗꯦꯚꯤꯜ ꯑꯁꯤꯒ ꯊꯦꯡꯅꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯗꯦꯚꯤꯜꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯏ ꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯋꯤꯖꯥꯔꯗꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯆꯦꯝꯄꯤꯌꯟ ꯈꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯝꯄꯤꯌꯟ ꯈꯟꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯝꯄꯤꯌꯟ ꯑꯣꯏꯅ ꯈꯜꯂꯕꯅꯤ ꯀꯥꯟꯗꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯒꯗꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯤꯕꯨ ꯅꯣꯔꯣꯛꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯏꯁꯃꯥꯏꯜ ꯑꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯗꯦꯚꯤꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯏꯁꯃꯥꯏꯜꯅ ꯁꯕꯥꯛ ꯍꯥꯏꯅ ꯂꯥꯎꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯑꯀꯟꯕ ꯃꯩꯔꯤ ꯑꯃ ꯋꯥꯏꯕꯒ ꯂꯣꯏꯅꯅ ꯅꯣꯔꯣꯛꯀꯤ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯁ꯭ꯄꯦꯁꯁꯤꯞꯀꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯂꯨꯍꯨꯞ ꯑꯁꯤꯁꯨ ꯃꯁꯥ ꯃꯇꯣꯝꯇꯅ ꯃꯥꯡꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯁꯕꯥꯛ ꯍꯥꯏꯔꯤꯕ ꯗꯦꯚꯤꯜ ꯑꯁꯤꯒꯤ ꯁꯛꯇꯝ ꯂꯧꯔꯕ ꯏꯁꯃꯥꯏꯜꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯁꯕꯥꯛꯅ ꯊꯣꯛꯂꯛꯄꯁꯤꯗ ꯃꯁꯤꯒꯤ ꯋꯥꯔꯅꯤꯡ ꯁꯥꯏꯟ ꯑꯁꯤ ꯗꯥꯛꯇꯔ ꯐꯦꯠ ꯑꯃꯗꯤ ꯍꯣꯛꯃꯦꯟꯅ ꯇꯣꯡꯂꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯗ ꯁꯤꯒꯅꯦꯜ ꯄꯤꯔꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯁꯕꯥꯛꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯟꯗꯥꯛ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯍꯜꯂꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯁꯤꯡꯍꯥꯁꯟ ꯑꯗꯨ ꯑꯩꯅ ꯐꯝꯂꯒꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯖꯁꯇꯤꯁ ꯁꯣꯁꯥꯏꯇꯤꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯁꯕꯥꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯔꯦ ꯑꯗꯨꯕꯨ ꯁꯕꯥꯛ ꯍꯥꯏꯔꯤꯕ ꯗꯦꯚꯤꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯅꯤ ꯃꯥꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯦꯟ ꯃꯦꯇꯦꯜꯅ ꯁꯥꯔꯤꯕ ꯃꯥꯡꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯕꯨ ꯊꯥꯗꯠꯇꯨꯅ ꯐꯣꯏꯗꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯅ ꯏꯁꯤꯡꯗ ꯂꯪꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯀꯣꯛꯀꯤ ꯁꯔꯨꯛ ꯑꯁꯤꯅ ꯄꯥꯏꯗꯨꯅ ꯂꯪꯂꯛꯄꯗ ꯕꯤꯜꯗꯤꯡꯁꯤꯡꯅ ꯂꯩꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯄꯥꯏꯁꯤꯟꯗꯨꯅ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛ ꯁꯕꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯃꯩꯒꯤ ꯄꯥꯋꯔ ꯑꯁꯤ ꯀꯥꯝꯁꯤꯜꯂꯛꯂꯦ ꯗꯥꯛꯇꯔ ꯐꯦꯠꯅ ꯃꯥꯒꯤ ꯃꯦꯖꯤꯀꯦꯜ ꯄꯥꯋꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯒꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯁꯥꯏꯀ꯭ꯂꯣꯟꯅꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯖꯤꯟꯅꯗꯨꯅ ꯁꯕꯥꯛꯄꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯍꯣꯛꯃꯦꯟꯁꯨ ꯃꯥꯒꯤ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯑꯔꯩꯕꯤ ꯄꯥꯡꯒꯜ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯇꯣꯃꯤꯛ ꯃꯥꯁꯇꯔꯁꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯆꯥꯎꯈꯠꯂꯒ ꯆꯥꯎꯔꯕ ꯄꯣꯠꯁꯛꯁꯤꯡ ꯂꯪꯁꯤꯜꯂꯛꯇꯨꯅ ꯁꯕꯥꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯨꯄꯔ ꯍꯤꯔꯣ ꯃꯌꯥꯝ ꯑꯁꯤ ꯆꯪꯗꯨꯅ ꯃꯥꯒ ꯐꯥꯏꯠ ꯇꯧꯅꯕꯗ ꯃꯥꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯗꯦ ꯍꯧꯖꯤꯛ ꯍꯣꯛꯃꯦꯟꯒꯤ ꯃꯥꯒꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯕꯥꯛꯅ ꯃꯥꯕꯨ ꯂꯥꯛꯁꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯂꯩꯖꯕꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯕꯥꯛꯄꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯁꯤꯡꯁꯦ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯣꯛꯃꯦꯟꯒ ꯁꯕꯥꯛꯀꯁꯤ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈ꯭ꯔꯦ ꯍꯣꯛꯃꯦꯟꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯅ ꯁꯕꯥꯛꯇ ꯌꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯕꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯗꯣꯔꯛꯄꯗꯒꯤ ꯃꯍꯥꯛ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯑꯃꯨꯛꯀꯁꯨ ꯁꯕꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯣꯛꯃꯦꯟꯒꯤ ꯃꯃꯥꯏꯁꯤꯗ ꯄꯥꯏꯗꯨꯅ ꯂꯪꯕ ꯃꯇꯝꯗ ꯕꯤꯜꯗꯤꯡ ꯑꯃꯗ ꯐꯨꯖꯤꯜꯂꯒ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯋꯥꯟꯊꯔꯦ ꯑꯁꯨꯝꯅ ꯁꯨꯄꯔ ꯍꯤꯔꯣ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯃꯥꯕꯨ ꯊꯦꯡꯒꯥꯏꯅꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯕꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯥꯟꯗꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯥꯏꯅꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯛꯃꯦꯟ ꯑꯁꯤꯁꯨ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯦꯛ ꯎꯈꯤꯕ ꯚꯤꯖꯟ ꯑꯗꯨ ꯃꯇꯥꯡꯁꯤꯗꯅꯤ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯕꯅꯤ ꯑꯩꯈꯣꯏꯅ ꯁꯕꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯍꯣꯛꯃꯦꯟ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯗꯕ ꯇꯥꯔꯕꯗꯤ ꯁꯪꯁꯥꯔꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒ ꯌꯦꯡꯅꯕꯗ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯁꯣꯜꯂꯕꯁꯨ ꯁꯣꯟꯅ ꯃꯥꯕꯨꯗꯤ ꯊꯤꯡꯅꯕ ꯍꯣꯠꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯁꯕꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯗ ꯗꯥꯛꯇꯔ ꯐꯦꯠꯅꯗꯤ ꯌꯥꯅꯤꯡꯕ ꯂꯩꯇ꯭ꯔꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯦꯖꯤꯛ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯍꯣꯛꯃꯦꯟꯒꯤ ꯀꯥꯡꯕꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯍꯣꯛꯃꯦꯟꯒꯤ ꯀꯥꯡꯕꯨꯅ ꯆꯪꯂꯤꯕꯁꯤ ꯃꯦꯖꯤꯀꯦꯜ ꯋꯥꯜ ꯑꯁꯤ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯗꯥꯛꯇꯔ ꯐꯦꯠꯇꯤ ꯃꯅꯨꯡꯂꯣꯝꯗ ꯂꯩꯈ꯭ꯔꯦ ꯍꯣꯛꯃꯦꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯂꯝꯕꯤ ꯑꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯛꯏ ꯗꯥꯛꯇꯔ ꯐꯦꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯅꯪꯉꯣꯟꯗ ꯑꯍꯨꯝꯁꯨꯕ ꯑꯣꯞꯁꯟ ꯑꯃ ꯄꯤꯔꯤꯕꯅꯤ ꯍꯣꯛꯃꯦꯟꯅ ꯍꯥꯏꯔꯛꯏ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯪꯅ ꯁꯤꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯁꯤꯒꯗꯕꯅꯤ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯐꯦꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯎꯈ꯭ꯔꯤꯕ ꯚꯤꯖꯟ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯋꯥꯔꯣꯜ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯁꯤꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯣꯏꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯥꯒꯠꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯛꯈ꯭ꯔꯦ ꯆꯍꯤ 100 ꯑꯩꯒꯤ ꯁꯤꯕꯒꯤ ꯃꯇꯝꯗꯤ ꯅꯍꯥꯟꯅ ꯌꯧꯔꯛꯈ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯐ꯭ꯌꯨꯆꯔ ꯎꯕ ꯉꯝꯕꯅꯤꯅ ꯂꯤꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯩ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ ꯆꯍꯤ 100 ꯑꯁꯤꯗ ꯑꯩꯅ ꯍꯤꯡꯂꯛꯄꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯁꯤꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯣꯛꯃꯦꯟꯅ ꯀꯞꯇꯨꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯈꯥꯖꯤꯜꯂꯤꯕ ꯃꯦꯖꯤꯀꯦꯜ ꯋꯥꯜ ꯑꯁꯤꯕꯨ ꯃꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯉꯝꯂꯝꯗꯦ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯐꯦꯠꯅ ꯃꯥꯒꯤ ꯍꯦꯜꯃꯦꯠ ꯑꯁꯤ ꯎꯞꯁꯤꯟꯗꯨꯅ ꯁꯕꯥꯛ ꯍꯥꯏꯔꯤꯕ ꯗꯦꯚꯤꯜ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯛꯃꯦꯟꯅꯗꯤ ꯃꯦꯖꯤꯀꯦꯜ ꯋꯥꯜ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯍꯧꯔꯦ
Nakalamada Sabakna, Magi Singhasan is the Pamnabagi the Sanctuary. Mana Sum Sanctuary, Dr. Fetna, Magi musical powers in Aduna, Sabaku Pazin of Honor, Adu Magi musical powers in a Sabaku Pazin to Tambanam Day. Masibu Tugaidun Torle, Mastiki Dr. Fetna, Magi Haksang Simasing Yamarum Tokno Putorle, Masing Yam, but Dr. Petki Haksang Singa, Sabaki Yamaka Python Rally. Makoy Yamas and Sanction to Sabaku Pazin of Honor, Adu Sabaki powers the Angapuni, Mangon the Sanchilu could employ the Tadorole, Masing Yam, Dr. Petki Haksang Singa Tugai Bahorle. Mastiki Dr. Fetna Sukangle, Mana, Sabaku Panabam Laro Hebsi. Mastiki Magi of a plan of a Pantong of a Sam Sakre. Magi musical powers in Aduna, Ising Manung the Tumdun lady, but dead Adam Bukorami. Mana Heidi, dead Adam, Ikangi, Nanga Igi Conjel Siputabangami. Nangi Nasanupana Pamzeramba, Mana Hudulam Balan Pamadunga City Hole. Aduna Huzikti, Shuknagi Nang Kaktanani, Demon Gisampians Mighty Pibangam Gadoribasi. Masi Haram Naga Dr. Fetna, Magi powers is in Aduna, dead Adam Bupazin Dunatami box as Sibutuayami. Mastaki Adamasi Yorki box as Sigma Panda Tolale. Masin the Pazin Dunatami devices is Shatoke Haiduna Toringa, Mapams the lady security sing among the attack Toshale. Let them live and missing Snama Taptana Putarami. Adu Magina Konda, Dr. Fetki Wapam Sing Tari. Dr. Fena Hari, Nangonda say live power singers now. Sangsara Sibupumang Mangan Bangambami to Suobiarivani. Adu Nakalamadana, Sangsara Sibu can be never get the lady Bamisaka to Suobiarivani. Adu Nanga Kanjaro, Karambami or even Hena Pavano Haibu. Mastaki Maki Tamu to Sutona Malapagi, let them live and missing Sibuman Putabahore. Dr. Pena Hari, Nanga de Kalangani, the Council of Wizard Kikanguduna, Nangukanda Kisampian in the country. Madamasina Nangasimatic Sabamina Tehan Kalangani. Tabu Nangina Sanupana Nangon Sakti Sisinaramani, Masi Libakatamani, Libakatamba Hivasidi Aswaiba Arhanba Matayabanate. Angan Bamapam the Pope Mioshingtana, Sangsar Sibungal Hangani Habawapam Labanate. Amambamapam the Pope Lani Magidarka Sulai Havasiam Shumbuapam Nihana Supondolami. Sangsaras the lady Bamipum Kudimana, Nang Budia Husik Darka lady, Nang Natana Sangsar Sibukanamatan can be Bangam. Asum Hari Wapam Sing Sibu Ted Adam Gina Kongatadon lady. To Ganakalamatana, Dr. Fetka, Savaka Python, Rakana Husiki, Savaka Laksavi Hengelale, Magi Sakmana Bakamo Putolam Basingadu, Savaka Loina Hatun Loisilale. Aduke Adam Nasu, and missing Sim Kutaginan Tok Nabayamakan Silali, Magi Sagan Maru, the Maruna Supantre, Matung the Bahag ising the Kishon Torle, Asun Mahag ising Mataki Yonan of Gidamakali. Nakalamatana, Dr. Fetna, Magi Lajabi Powers in Aduna, Savaku Tingan Bohonari, Adubu Savaki Powers in Hen Badagi, Dr. Fetness is in a musical power could be Loina Tugai, Mastigi Magi Sakman of body Kiamatolam Basis Mancre, Aduga, Aribokonomusi, a koi with the cousin Dunatami Magi musical wall as Suloina Kaire. As on the musical wall, Sikairavanina, Hogman Chu Savaka Lanting and Navigate Sensually. Aduga Nakalamatana, dead Adam Naising Manu Stigi Mapandi or Nabohonavada, Magi Shores Loina Takre, Adunamaga Huzik Sigadori. Nakalamadana Husik, Justice Society Superhero Singasi, Savaki Manakloin Yoshinarale, Adubuma Queen Yoshelapan Dringi, Savana, Dr. Fetki Manak Sensually. Tobutu Dr. Petty Akiba Masamatalite, Magi Maitung no pet Togduno Ladam. Savak Sensual to Magi Shaw Kutumasina, Dr. Pet put till Lavatung the Matakatangatun Tamami. Masimatung the Dr. Fetna, Magi team member singers Damutan Yang Laga, Mapamistam Hak Shire, Mastigi Magi Haksang Sumakumakukin Taduna Mankre, Asumatawi with a Hogman City Tamui Kaibagaloin and Yamakan Laurami. Hosik Dr. Fantasy Naramba helmet is Sumakatare, Masibu Savang Kautorami. Hosik Savang Sanselectona, Nintogi Singasan is the Pamdura Lake. Aduga superhero singers na mangon etek tong na bigidam sensinarli. Hujikti Savaka si hen sakti leba haibu oikre. Mangon nagi mairi geloina na akas at kafkatun laikre. Superhero singers na mangon etek tong na bigidam paisinarek pamatamasida magi makulas digi langlaba mainga magaloina na shapukan na pokai halaklami. Nakalamadana kandak lamdamas de lady bamyo singers si magi kaitan siyanaribani. Karim na su magi mase Adriana bukan na tiriban. Asum na pokai ba thong sibu Adriana amadi magi masa emon na su uribani. Aduga mapamiste khangudana noro ki lamdam dagi diban kya musu thorale. Adriana na hairi Savak hariba diman Di Norok you and a dinning Tony. Adona Norok the lady Patra Toy Mirel Sing, I would demon sing a man, a loin of Pumis the Tarapangani. Jose Tamtiriba demon sing a snamaquid take on another sanctuary. Mamana so amon the Heidi, nang section a layu, demon sing a cigar getting I again. Asuma letting Karimasima Pums the Gariang Tujale, Aduga demon sing a Sumag Garina Tongaram, Masimatung the Makuta Hoki Mapirga, Sanctuary demon Gilan missing a Suman Pudeklam. Jose Amon Sumaki Makuta Kulai Mapaiduna, demon sing a getting I never honorally. Adu Mamana Tingami. Emona Kalivana, Masi Angang Wedi, Aduna Diman sing a getting I never look the Mamana Tinglivani Hina Kaluri. Adu Mamana Tinglivasti Masigona Tina with the way of day. Maman Hari, in an Angu Tinglivasti, Makoika Python Lagan Havanate. Nanga, Mastigi Hen, but Tabakiyama or Pungani have seen Mana Tazi. Aduna Pamstigi and Kraga, Atopamia, Mamasuma Queta Tona people Galoina, Diman sing a sigalant hanging about the Mission Comlu Hirely. Mastigi Emona Pams Tadok to Sientre.
nakalamadan tiat edam masi ulagle mana matam kuina sor hon khidabadagi mikap tho'u haiba yadre adubu magi mamitta huji uragli basi magi nupiga machanu pa hurut ke si magi manakti sensilagli yam manungsinana mamitta gi mapi tadno makhoi humsi konduna kaminarami tiat edam na hairi ishorna sanbibadagi akhoi humsi amu hana punjaba phangle bisda machanu pa hurut na hairi tabu baba gi matamdi hujik su yawdri mapana hairi praja singasna darkar leiri basi makhoi gi damakte hero ama leibaduni bisda machanu pa hurut na hairi natte baba praja singasna darkar leiri basi hero ama leibadu natte makhoina free oiba aduni haibadi makhoina ningtamba phangba aduni aduna hero oibo oidabagi wafam natte makhoibu ningtam hanba du darkar lai masigi damakta babana mayam masibu ningtam hannabagi damakta ishada shakti phangba haibasi darkar lai adumna shakti phangannabagi damakta minkhai si solo hairagli asumna haibadagi di ted adamna sajam haina laurami masdigi nong thangaloina magi masasti yeibadagi hojikti ted adama si magi power tu phangjare aduga nakalamadana amon sensilaktuna khara wangkhatpa mafamda leptuna mayamas da laurai nakoina karigino leptuna kumai yengduna leiribadi akhoi hojik isani sabu free ohenbagi matamadu yorabani masi haibu loina magi makhul asi thangatuna thamkhre aduga hairai sigi khut asina akhoi gi kandak lamdam masibu semgathibani aduga masigi khut asina su akhoi gi kandak lamdam masibu ningtamba purakadabani masdagi leiriba miyam asina su amon gi wafam asti yare makhoina su magi makhut sing asi thangan aduna akhoi ningtamba pami haibu wafam si phongdoknare aduga nakalamadana hawkman ga sabak kasi yamna kana fight tonari sabakna hawkman gi masa sibu thudekna bohonakre masiga loinana magi masadagi kapthorok mairi asina kandak ki champion asigi muti gi makhong tharmi masdagi chawrbu muti si makha tarle taraliba muti isna emonda nange tawi adubu khangudana muti si ngakuna thamkre emona yankhalakpa matamdadi muti si bu ngakli basi ted edam no oiramle asumna ted edam na mo halakpasida emona si su yamna haraujrami amadi makhoi gi lamdam asigi praja sing su yamna haraunarami asuma leiringe atomis masarna magi body si yamna chawkhalaba mutungda muti si bu mana ngakre aduga hairai masi muti si ai pan hauroge aduga sabak hari bunu pasi wadona panabi mabu lema thaganu haina su phongdolami masdagi ted edam si sabak thengai nabagi damakta paisinkhre nakalamadana sabakna hawkman gi masa si thudekpa horale masdagi chaina khol khangma ngamdabadagi hawkman si yamna kana laurami asuma leiringe edam na paisilaktuna sabak ki mama isi yamna kana thinchirami ted edam na mo halakpasida hawkman sungnak pa phorami madi magi thamoi da saharaulam aduga magna hairai hojikti tamthirba devil si bunang loisingadabani aduga sabakna so hairai hojikti aikhoi ani thengai na batare kandak lamdam masigi asengba champion adu kanana oigadabano haibasi aikhoi ani gi lanphamasda mai pakpa aduna oijaragani masdagi makhoi ani si thengai na nabagi damakta sem sanakre sabakna magi sakti leiriba mairi si kapsilame masibu ted edam na khalami adubu sabakna thadokliba mairi isdi ted edam gi haksang sibu sokhan bangami masigi matungda sabakna paisilaktuna mangona attack tawrare adubu edam na sumagi masi isda phaduna mabu thitkhirami sabak so hanba kawba leite makhoi ani si yama tamthina phunaba haibadu oire edam na sabaki masi sibu thudekna ba yamna kana honari aduga nakalamadana noroktagi thorliba demon singasna misam praja singasde attack tawna damakta sangsilagli adriana amadi karimde attack tawna damakta sangsilagli makhoi ani su makhutu khulai mam paiduna demon singasiga thengai na damakta leiri tabu sangsilagli demon singasde aduki matik masing yami masibu makhoi ani khangna thengai na ba haibsidi oithoktabani asuma leiringai machana pa emona kawrakle mana makhoi gi lamdam masigi miyoi kyama puduna mafam sida sangsilagle aduga leiramliba demon singasde makhoi na sensilaktuna attack tawkhre aduga nakalamadana edam ga sabak kasi yamna kana phunari sabakna kapthorok mairi singasna edam gi haksang si yamna tamthina shokpa haibdu oire matungde edambu sabakna yamna kana kautharlami masdigi mahak leimai de yeiduna tare hojik sabakna yam usitana hairei wizard kangbu singasna nangonda sakti piduna kandaki champion oina khalamliba sidi arahan ba wakhaloni nangdi hero amana te hana phongdorle masdagi edamna hairei hoi chumi nang haribadu aidi hero amana te tobu nangi maning da lebliba du de hero ni hairagle aduga khangudana sabaki masaj de yochei mathilaklami yengthokluba matamdadi magi tungda leiramliba si hawkman hariba super hero si oiramle adugu sabakna mangonda yuriba yochei sibu thudekre aduga hawkman gi charamda saptuna thamlaba matungda mangonda yuramliba yochei si sathoklaga hawkman gi masaj de thinchirami tanjas de uriba saktamasini mamangdagi doctor fetna magi vision da uduna laklibadu hojik sabakna hairi nangumba sidi karshunate aidi khandak lamdamasigi asengba champion aduni masigi matungda hawkman gi haksang asi makum akup kinthaduna mangkhre aduga mana maningomda leiduna yenglum matamda asengba hawkman asi doctor fet ki helmet asi paiduna leplamle aduga ngasai doctor fet na tawkhibagum magi haksang sina masing yamna ba haksang kyama puthoktum lepkhre aduga magna hairei aina srinariba trick asi aigi ahal loraba imanaba adudagi tamhubani masidagi magi masing yamna thokliba haksang sing isna songsilaktuna sawak ki makhong makhutta phaduna thamkhre aduga mathaktana ted edam na magi masi isti yankre nakalamadana noroktagi thorliba demon singasiga misam praja singasiga yamna kana fight tonari atomis masarna su magi chawrba makhongsina noroktagi thorliba demon singasibu kawkhaiduna hali cyclone su magi nonglei nungsit ki power sisi naduna leiramliba demon kyam hatokre aduga adriana amadi magi masana pa emona su noroktagi thorliba demon singasibu hatpa lepte aduga nakalamadana ted edamna sabaki masi sibu thudekne bagi damakti yamna kana honari aduga mana yamna kana shawbga loina na suma tawbusida magi control tawba ngamdaba sakti isi puthorale aduba hawkman hairi nangi adugumba sakti edu control tawba
nasana tamjau mastigi tet edam nasu magi sakti su masan lakshin bangam jare masigi matungda sabak pu mathagista pukhalaga paikhathre aduga sabaki nakong ista mana hairi nangbu sembirakli bama pu da tamu amu bu phizol set panu paduna nangbu tharak pani haiduna mafamista mana hairi ba dialogue sing asai emon na mangonda haina na ba phongdokhi bu wafam aduni asumna haira matungda sabaki haksang sibu mayai da tang khai khai dana segairami asumna tamthiriba diman sibu tet edam na hatop ngamle diman singi leader si hek shibadagi norok tagi tholiba tai diman sing si masa matom tan ut ondru mangjare akasta leramliba diman singi mairi su mangre asumna lana si makoina mai pakusida mafamsta leiriba praja sing si harawud loikre aduga yamna pungning nimsingai oiba saktam amana Dr. Fat ki helmet si tadun leiri masibu khungat na bagi damakta hokmena magi chokthabana lengam sangam draba masa si hogan na honari asuma leiringai edam na sangsilaktuna mabu singkhan na bagi damakta khut asi tingthoklare masi ubada hokmena singaklami matungda edam gi khut asi paidun mahak so hogalagle aduga mangna hairei mataw usumna nangbu ubada ina haraw bu pokani haibasi ai mangda phabu thajaru dabani aduga ngasidi nangbu ujabada ai yamna haraw jare asumna hairakpasda edam na Dr. Fat ki helmet asi yengduna hairei ngasi aina mafamsda lakpa phangjari basi mana maram oidunani matungda hokmena sangsilaktuna Dr. Fat ki helmet asi bu khunjatre aduga atomic faser amadi cyclone su tek ta gaidana mafamsda sangsinaragle hokmena Dr. Fat ki helmet asi yengduna hairi matungda mu unare si maru haiduna masing matungde helmet asi masa matomta machet machet kinthaduna mangkhre hujik mafamsda Adriana ki imung manung su yoksalagle hokmena makhoi da hairi tet edam asi bu na khoina senaba ngamlagadra masda Adriana na hairi ekhoi gi lamdam asi khudong thiba matang lakpada edam na makhoi singa dubu thengai na gadoribani hokmena makha tarai na khoina adum na khalabani na phare tabu khare section adi leyu ayeng kona thangda edam na phangniba sakti isna na khoi da ma ta thoglak pa yabagi khudong thiningai di leiribani masda Adriana na magi asigumba mawong asinani na khoi gumba superhero na tawba ngamdaba thabak adu mana di ngamhalibasi hokmena hairi o phare hayeng matamna yorolaba kanda wafam singa si khangnaragani haramnaga makhoi mafamsdagi thorale atomic master nadi edam na tawkhriba thabak singa sigi damakta thagatpa phongdokjarami matungda makhoi mafamsi thadoktum satre asumna hujikti kanda khariba mafamsda leiriba praja miyamsna long live the champion haina lauduna makhoi gi champion oriba tet edam bu thagatpa phongdoknarami hujikti makhoi gi kanda khariba mafamsi yama nungaya phana pan ba haibadu oikhre hujik Adriana na hairi singasana sida phamduna nangna makhoi miyam sigi lusing boy gadabani masdagi edam na singasana sida sangsinduna phamkhre mana yamna singlem mawong de singasana sida phamrami asumna phambasi ubada Adriana gi mama masa si yamna harawjarami aduga emon hangli thamoi de kari phawbnu haidana masda edam na harai aranba thong amagi wakhalon ama phawi haramlaga mafamsdagi wangna paikhalaba matungda singasana sida phujinduna masibu thugairami masdagi emon am hanglai hojik makha na kari tawgadagi nangna kandak lamda basigi hero oigadori banatra masda edam na harai kandak lamda basigi damaktadi hanadagi hero singlai aduga hojik chu hero adu lairibani darkar lairiba haibabu hero adu ngak sian basi khaktani madugi thaudang aduna aina lawgadabani asumna harakpasida Adriana na dombo hainingai litana thagatsari tet edam harai matang sida ama nokning bamana tet edam na harai madugi ming adu khara lire anau bama thon si harai masda Adriana na adu arabadi karam ming thon si gi hanglai adu paukhumdi pidana edam na munni yengdun lairami masi matungda Black Adam haiba maming si paithorle masna takpadi makha tarpa film singda magi maming si Black Adam haina thon thirgani haibadu utbani mathangi sindana post credit scene namu ulagle hojik numidangi matamni Adam manaito moina leiringai mafamsda drone ama paislagle drone stegi holographic image ama thadrole mafamsda thadrole basaktamasi Amanda Waller haribi nupi aduni mana hojik Ted Adam haina kawbagi muhutta Black Adam haina kawlagle aduga hairai aigi mingna Amanda Waller kawi aina nangonda last oina warning ama piribasini nangna aigi jail da leiningraba su phare tabu kandak hariba mafamasi nangi oina di jail ni masi nangi kaisum sangni mafamstegi khongkap ama phawa atop lamama da tholakpa yaro kariguma nanga tholakpa tarabadi madugi chap chaba dandi nangna phangani masdagi Black Adam na nokphet tawduna hairai masigi planet asida aibu thingbigedaba kanasu leite masda Amanda Waller na makatarai aina nangbu thingnana bagi demakta tharakadori basi aikhoi planet sidagi natte atopa planet gi lakpa powerful oiraba misak adu tharakadori masdagi Black Adam na nokphet tawduna hairai nangna hek thaning liba makhai tharau makhoi sing adu aina kibigedaba natte hojikti Amanda Waller na sunoktuna pare nangna pamliba sing adu loina tawragi hairai matungda Black Adam na magi drone sibu thugaiduna mangankhre aduga mafamsda kanaguma ma paitharakpagi saktam su ui aduga sangliba nupasi khonjel na hairai nangna sangsar sida irang kaya ma thogal haibasi aina pau tare masi haibaga loinana mafamsda sangsilakliba Superman oiramle aduga mana makha tarai Black Adam hojikti nanga iga si wari sanadaba yararoi asumna Superman na harakpadagidi Black Adam na Superman na munni yengbaga loinana nokphet tawbaga loinana phajraba film si matangsta loisille ngasigi aigi explanation si kam dobagi haibadu comment box ta thambiramu aina haibada soikiba lankiba madi si thawbi yaw matamda me amda ngakpiu haibu wafam thamjari video bu like tawba madi share tawbu su kawbiganu mataw sumna international movie singi Manipuri da explanation thabina bagi damakta aigi movie story Manipur haiba channel sibu subscribe tawbi masigi loina nangasigi video si matang sta loisinjarage Shanjit Sharma na mayambu amuka hana khurumjari
अरोई बोइना मयामदा वाफम अमा थमजरी ममांगा थागतखिरबा ब्लैक एडम की फर्स्ट पार्ट की वीडियो दुदी कॉपीराइट क्लेम लाखपदगी लौथोकजख्रे अदुबु येंहौदबा मियोय के आमना वीडियो से अमु हन्ना थागतपिरउ हाइदुना कमेंडे याम तोइना हाइबिरगली मरमदुना अमु हन्ना वीडियो से सेमदोक सेमजिन तौरका थागतसरके हाइबो वाफमसु मयामदा थमजरी।